ꯑꯍꯥꯟꯕꯗ ꯀꯪꯂꯩ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯩ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯄ ꯎꯠꯆꯔꯤ꯫ ꯑꯩꯍꯥꯛꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯈꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥ ꯏꯄꯨꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯖꯗꯕ, ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯪꯖꯗꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯄꯣꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯕ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯅꯠꯇꯕ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯖꯔꯤ꯫ ꯃꯔꯛꯇ ꯊꯃꯥꯏꯕꯤꯔꯝꯂꯕꯁꯨ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯗ꯭ꯔꯤꯕꯔꯥ? ꯀꯪꯂꯩꯆꯥ ꯑꯩꯈꯣꯏꯗꯤ ꯏꯄꯨꯗꯧ ꯄꯥꯈꯪꯕꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯤ ꯍꯥꯏꯅꯔꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯄꯣꯛꯄꯅꯣ, ꯀꯅꯥꯅ ꯀꯅꯥꯒ ꯄꯥꯟꯅꯔꯒ ꯄꯣꯛꯄꯤꯔꯝꯕꯅꯣ, ꯏꯄꯨꯗꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ, ꯏꯕꯦꯟꯗꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯛꯇꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯟ ꯂꯥꯏꯅꯤꯡꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯅꯥꯠꯄꯨ ꯂꯣꯏ ꯆꯟꯁꯤꯟꯈꯤꯗꯨꯅ ꯄꯨꯌꯥ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥ ꯏꯄꯨꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕ ꯃꯃꯥꯡꯉꯩꯗꯒꯤ, ꯍꯥꯏꯕꯗꯤ ꯃꯤꯌꯥꯟ ꯂꯥꯏꯅꯤꯡꯅ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯌꯥꯊꯪꯒ ꯂꯣꯏꯅꯅ ꯏꯅꯥꯛꯄꯨ ꯂꯣꯏ ꯆꯟꯗ꯭ꯔꯤꯉꯩ ꯄꯔꯤꯡ ꯆꯨꯝꯅ ꯄꯥꯡꯊꯣꯛꯆꯔꯝꯕ ꯊꯧꯔꯝ ꯊꯧꯒꯥꯏ ꯀꯌꯥꯕꯨ ꯉꯁꯤꯒꯤ ꯃꯤꯇꯣꯞꯀꯤ ꯃꯔꯣꯜꯅ ꯃꯤꯇꯣꯞꯀꯤ ꯃꯄꯥ ꯃꯄꯨꯒꯤ ꯃꯃꯤꯡꯗ ꯁꯛ ꯁꯣꯟꯕ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯄꯣꯛꯄꯅ ꯇꯣꯝꯕꯅ ꯄꯣꯛꯄꯤꯔꯝꯂꯒ ꯁꯣꯟꯕꯅ ꯔꯥꯝꯗꯥꯁꯀꯤ ꯃꯆꯥꯅꯤ ꯃꯁꯨꯅꯤ ꯍꯥꯏꯅ ꯁꯣꯟꯕ, ꯄꯣꯛꯄꯅ ꯃꯉꯥꯡ ꯏꯄꯨꯗꯧꯅ ꯄꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯁꯟꯇꯤꯜꯂ ꯒꯣꯇ꯭ꯔ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯁꯣꯟꯕ ꯑꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕ? ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤ? ꯁꯂꯥꯏꯆꯥꯁꯤꯡꯅ ꯑꯃꯨꯛꯇꯗꯤ ꯈꯟꯊꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕꯔꯥ? ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯈꯪꯂꯝꯗꯕ ꯀꯌꯥꯕꯨꯁꯨ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯏꯄꯥ ꯏꯄꯨꯒꯤ ꯂꯃꯟ ꯁꯤꯡꯂꯁꯤ꯫ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯊꯝꯖꯒꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯔꯕꯁꯨ ꯐꯖꯕ ꯋꯥꯍꯩꯅ ꯇꯥꯛꯄꯤꯔꯛꯇꯨꯅ ꯆꯨꯝꯊꯣꯛꯆꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯅꯍꯥꯟ ꯅꯣꯡ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯃꯄꯨ ꯏꯄꯨꯡ ꯂꯣꯏꯅꯕ ꯑꯄꯥꯛꯄ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯅ ꯑꯃ ꯀꯧꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕ ꯏꯄꯥ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯤ ꯏꯃꯥ ꯄꯨꯊꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯁꯛꯅ ꯁꯅꯥꯃꯍꯤ ꯀꯧꯅ ꯆꯐꯨ ꯃꯅꯨꯡꯗ ꯍꯨꯝꯅꯤꯇ ꯁꯨꯕ ꯑꯉꯥꯡꯒꯨꯝ ꯁꯥꯌꯣꯟꯂꯦ꯫ ꯁꯤꯗꯕ ꯁꯤꯗꯕꯤ ꯑꯅꯤꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯐꯪꯖꯔꯦ꯫ ꯅꯋꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯣꯟꯆꯤꯜ ꯇꯨꯛꯊꯕ ꯍꯥꯏꯅ ꯀꯧꯔꯦ꯫ ꯃꯄꯥꯕꯨ ꯃꯁꯛ ꯈꯪꯏ ꯍꯥꯏꯗꯨꯅ ꯄꯥꯕꯨ ꯈꯪꯕ ꯄꯥꯈꯪꯕ ꯃꯤꯡꯊꯣꯜ ꯄꯤꯕꯤꯔꯦ꯫ ꯁꯤꯗꯕ ꯃꯄꯨꯅ ꯂꯥꯏ ꯅꯨꯔꯥ 8 ꯄꯨꯊꯣꯛꯇꯨꯅ ꯏꯄꯨꯊꯧ ꯀꯣꯟꯆꯤꯜ ꯇꯨꯛꯊꯕꯅ ꯂꯥꯏ ꯅꯨꯔꯥ 8ꯀ ꯄꯥꯟꯅꯗꯨꯅ ꯃꯆꯥ 9 ꯄꯣꯛꯈꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯉꯥꯡ, ꯂꯨꯋꯥꯡ, ꯈꯨꯃꯟ, ꯑꯉꯣꯝ, ꯃꯣꯏꯔꯥꯡ, ꯈꯥꯄꯉꯥꯟꯄ ꯑꯃꯗꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯅꯤ꯫ ꯃꯁꯤꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕꯒꯤ 2 ꯍꯥꯏꯕꯗꯤ ꯈꯥꯕ ꯉꯥꯟꯕ ꯑꯃꯗꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯔꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯉꯥꯡ ꯌꯦꯛ ꯁꯂꯥꯏꯗꯤ ꯏꯄꯨꯊꯧ ꯄꯥꯈꯪꯕꯒ ꯏꯄꯦꯟꯊꯧ ꯍꯨꯏꯃꯨꯂꯩ ꯄꯨꯛꯁꯤ ꯈꯣꯝꯄꯤꯒ ꯄꯥꯟꯅꯗꯨꯅ ꯏꯉꯥꯒꯤ 25ꯅꯤ ꯄꯥꯟꯕ ꯊꯥꯅꯤꯜ
ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅ ꯉꯥꯡꯂꯩꯅꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯛꯇꯨꯅ ꯀꯪꯂꯥꯒꯤ ꯑꯣꯛꯁꯪ ꯏꯃꯪꯊꯣꯡ ꯀꯪꯂꯥꯗ ꯂꯩꯈꯤ꯫ ꯃꯆꯨꯗꯤ ꯑꯉꯥꯡꯕꯅꯤ, ꯏꯁꯤꯡꯗꯤ ꯅꯨꯡꯖꯦꯡꯗꯒꯤ, ꯂꯥꯗꯤ ꯑꯣꯝꯄꯣꯠ ꯊꯝꯅꯥꯅꯤ, ꯂꯩꯗꯤ ꯊꯝꯕꯥꯜ ꯑꯉꯥꯡꯕ, ꯍꯩꯗꯤ ꯊꯝꯆꯦꯠ, ꯉꯥꯗꯤ ꯁꯔꯦꯡ ꯑꯉꯥꯡꯕ, ꯁꯤꯡꯗꯤ ꯁꯩ, ꯃꯩꯗꯤ ꯃꯩꯊꯥꯟ ꯇꯔꯦꯠꯇꯒꯤ, ꯊꯥꯡꯗꯤ ꯆꯥꯛꯊꯥꯡ, ꯅꯍꯥꯏꯕꯗꯤ ꯎꯔꯨꯝꯅꯤ꯫ ꯂꯨꯋꯥꯡ ꯂꯨꯋꯥꯡ ꯌꯦꯛ ꯁꯂꯥꯏꯗꯤ ꯏꯄꯨꯊꯧ ꯄꯥꯈꯪꯕꯒ ꯏꯄꯦꯟꯊꯧ ꯍꯨꯏꯃꯨ ꯂꯩꯃꯒ ꯄꯥꯟꯅꯗꯨꯅ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠꯅ ꯂꯨꯅ ꯋꯥꯡꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯛꯈꯤ꯫ ꯂꯨꯋꯥꯡꯈꯣꯡ ꯂꯝꯐꯦꯜꯗ ꯂꯩꯈꯤ꯫ ꯃꯆꯨꯅ ꯑꯉꯧꯕ, ꯂꯥꯗꯤ ꯂꯥꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯇꯣꯟ, ꯂꯩꯗꯤ ꯃꯦꯂꯩ, ꯍꯩꯗꯤ ꯀꯤꯍꯣꯝ, ꯁꯤꯡꯗꯤ ꯍꯩꯀ꯭ꯔꯨ, ꯉꯥꯗꯤ ꯁꯔꯦꯡ ꯑꯉꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯎꯕ, ꯊꯥꯡꯗꯤ ꯇꯣꯝꯇꯨꯝꯕ, ꯃꯩꯗꯤ ꯈꯣꯏꯖꯨꯃꯩ, ꯅꯍꯥꯏꯗꯤ ꯎꯈꯣꯛ ꯃꯇꯣꯟ꯫ ꯈꯨꯃꯟ ꯈꯨꯃꯟ ꯌꯦꯛ ꯁꯂꯥꯏꯗꯤ ꯏꯄꯨꯊꯧ ꯄꯥꯈꯪꯕꯒ ꯏꯄꯦꯟꯊꯧ ꯂꯣꯏꯈꯣꯝꯄꯤ ꯃꯋꯥꯏ ꯊꯣꯡꯉꯥꯏꯂꯦꯝꯕꯤꯒ ꯄꯥꯟꯅꯗꯨꯅ ꯁꯖꯤꯕꯨꯒꯤ 15ꯅꯤ ꯄꯥꯟꯕ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯇꯥꯔꯛꯄ ꯃꯝꯊꯔꯛꯄ ꯃꯇꯝꯗ ꯀꯨꯁꯪꯗ ꯄꯣꯛꯈꯤ꯫ ꯌꯥꯏꯔꯤꯄꯣꯛ, ꯎꯃꯨꯈꯣꯡ, ꯂꯩꯀꯣꯏꯄꯨꯡ ꯑꯃꯁꯨꯡ ꯄꯨꯝꯂꯦꯟꯗ ꯂꯩꯈꯤ꯫ ꯃꯆꯨꯗꯤ ꯑꯃꯨꯕ, ꯂꯩꯗꯤ ꯀ꯭ꯋꯥꯛꯂꯩ, ꯍꯩꯗꯤ ꯍꯩꯕꯨꯡ, ꯂꯥꯗꯤ ꯆꯪꯕꯤ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯋꯥꯛꯂꯥ, ꯉꯥꯗꯤ ꯁꯔꯦꯡ ꯑꯃꯨꯕ, ꯁꯤꯡꯗꯤ ꯆꯥꯎꯈꯣꯡ ꯅꯠꯇ꯭ꯔꯒꯅ ꯈꯣꯛꯎ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯔꯦꯟ, ꯊꯥꯡꯗꯤ ꯇꯣꯟꯀꯛꯄ ꯊꯥꯡ, ꯏꯁꯤꯡꯗꯤ ꯄꯨꯝꯂꯦꯟꯗꯒꯤ, ꯃꯩꯗꯤ ꯃꯩꯕꯥ ꯆꯤꯡꯒꯅꯤ, ꯅꯍꯥꯏꯕꯗꯤ ꯄꯨꯡꯐꯥꯏꯅ ꯑꯣꯏꯒꯅꯤ꯫ ꯑꯉꯣꯝ ꯑꯉꯣꯝ ꯌꯦꯛ ꯁꯂꯥꯏꯗꯤ ꯏꯄꯨꯊꯧ ꯄꯥꯈꯪꯕꯒ ꯏꯄꯦꯟꯊꯧ ꯂꯥꯏꯌꯦꯛ ꯄꯤꯊꯦꯠ ꯂꯩꯃꯒ ꯄꯥꯟꯅꯗꯨꯅ ꯏꯉꯦꯜ ꯊꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯄꯣꯛꯈꯤ꯫ ꯀꯪꯂꯥꯒꯤ ꯀꯣꯟꯊꯣꯡ ꯑꯣꯛꯁꯪꯈꯣꯡ ꯃꯈꯥꯗ ꯄꯣꯛꯏ, ꯀꯣꯟꯊꯥ ꯑꯃꯁꯨꯡ ꯀꯣꯡꯕꯗ ꯂꯩꯈꯤ꯫ ꯃꯆꯨꯗꯤ ꯅꯥꯄꯨ ꯑꯣꯏ, ꯏꯁꯤꯡꯗꯤ ꯀꯣꯡꯕ ꯇꯨꯔꯦꯜ ꯃꯩꯔꯣꯡꯕꯤꯗꯒꯤ, ꯂꯥꯗꯤ ꯂꯥꯔꯣꯡ, ꯂꯩꯗꯤ ꯊꯔꯣ ꯅꯠꯇ꯭ꯔꯒ ꯊꯝꯕꯥꯜ ꯑꯉꯧꯕ, ꯍꯩꯗꯤ ꯍꯩꯕꯣꯡ, ꯉꯥꯗꯤ ꯁꯔꯦꯡ ꯑꯉꯧꯕ, ꯁꯤꯡꯗꯤ ꯎꯄꯥꯟ, ꯃꯩꯗꯤ ꯃꯩꯕꯥ ꯆꯤꯡꯂꯒ ꯂꯧꯒꯅꯤ, ꯊꯥꯡꯗꯤ ꯄꯨꯛꯊꯥꯡ, ꯅꯍꯥꯏꯕꯗꯤ ꯇꯥꯏꯔꯦꯟ ꯑꯣꯏꯒꯅꯤ꯫ ꯃꯣꯏꯔꯥꯡ ꯃꯣꯏꯔꯥꯡ ꯌꯦꯛ ꯁꯂꯥꯏꯗꯤ ꯏꯄꯨꯊꯧ ꯄꯥꯈꯪꯕꯒ ꯏꯄꯦꯟꯊꯧ ꯂꯩꯃ ꯎꯂꯨꯡ ꯈꯣꯆꯥꯎ ꯇꯣꯟꯄꯤꯒ ꯄꯥꯟꯅꯗꯨꯅ ꯂꯝꯇꯥ ꯊꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯄꯣꯛꯏ꯫ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯅꯣꯡꯆꯨꯞꯇ ꯄꯣꯛꯇꯨꯅ ꯂꯩꯀꯣꯏꯄꯨꯡ ꯑꯃꯁꯨꯡ ꯂꯣꯛꯇꯥꯛꯇ ꯂꯩꯈꯤ꯫ ꯃꯆꯨꯗꯤ ꯃꯨꯔꯪꯅꯕ, ꯏꯁꯤꯡꯗꯤ ꯂꯣꯛꯇꯥꯛꯇꯒꯤ, ꯂꯥꯗꯤ ꯈꯪꯒ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯃꯥꯡ ꯂꯥꯇꯣꯟ, ꯂꯩꯗꯤ ꯌꯦꯔꯨꯝꯂꯩ, ꯍꯩꯗꯤ ꯀꯥꯡꯒ꯭ꯔꯧ, ꯉꯥꯗꯤ ꯁꯔꯦꯡ ꯅꯥꯄꯨ ꯑꯣꯏꯕ, ꯁꯤꯡꯗꯤ ꯀꯨꯍꯤ ꯅꯠꯇ꯭ꯔꯒꯅ ꯈꯒ꯭ꯔꯥ, ꯃꯩꯗꯤ ꯃꯩꯊꯥꯡ 3ꯂꯛꯇꯒꯤ ꯂꯧꯒꯅꯤ, ꯊꯥꯡꯗꯤ ꯌꯦꯟꯕꯥꯇꯣꯛ ꯁꯥꯕ ꯊꯥꯡ, ꯅꯍꯥꯏꯕꯗꯤ ꯍꯨꯞꯀꯥ ꯍꯨꯞꯂꯥꯡ ꯅꯠꯇ꯭ꯔꯒꯅ ꯅꯥꯎꯍꯤꯡꯅꯤ꯫ ꯈꯥꯕ ꯉꯥꯟꯕ ꯈꯥꯕ ꯉꯥꯟꯕ ꯌꯦꯛ ꯁꯂꯥꯏꯗꯤ ꯏꯄꯨꯊꯧ ꯄꯥꯈꯪꯕꯒ ꯏꯄꯦꯟꯊꯧ ꯂꯩꯊꯥꯝ ꯇꯥꯂꯤ ꯂꯩꯃꯒ ꯄꯥꯟꯅꯗꯨꯅ ꯀꯥꯂꯦꯟ ꯊꯥꯒꯤ 10ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠꯅ ꯊꯛꯈꯥ ꯆꯞ ꯌꯨꯡꯅ ꯉꯥꯟꯕ ꯃꯇꯝꯗ ꯄꯣꯛꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ, ꯂꯥꯡꯒꯣꯜ, ꯂꯨꯋꯥꯡꯆꯤꯡ, ꯁꯂꯥꯡꯃꯥꯏ ꯑꯃꯁꯨꯡ ꯇꯛꯅꯈꯥꯗ ꯂꯩꯈꯤ꯫ ꯃꯆꯨꯗꯤ ꯃꯪꯒ꯭ꯔꯥ ꯃꯆꯨꯅꯤ, ꯏꯁꯤꯡꯗꯤ ꯂꯩꯇꯥꯡꯗꯒꯤ, ꯂꯥꯗꯤ ꯂꯩꯍꯧꯂꯥ, ꯂꯩꯗꯤ ꯂꯩꯁꯪ, ꯍꯩꯗꯤ ꯍꯩꯕꯨꯡ, ꯁꯤꯡꯗꯤ ꯆꯤꯡꯌꯦꯟꯁꯤꯜ ꯅꯠꯇ꯭ꯔꯒꯅ ꯍꯩꯀ꯭ꯔꯦꯡ ꯅꯠꯇ꯭ꯔꯒꯅ ꯀꯨꯍꯤ, ꯃꯩꯗꯤ ꯂꯩꯈꯥꯝ ꯃꯩꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯐꯨꯡꯒꯥꯗꯒꯤ, ꯉꯥꯗꯤ ꯁꯔꯦꯡ ꯉꯥꯡꯅ ꯂꯥꯡꯕ, ꯊꯥꯡꯗꯤ ꯆꯤꯅꯥꯏꯕ ꯊꯥꯡ, ꯅꯍꯥꯏꯗꯤ ꯅꯥꯄꯨ ꯁꯦꯝꯄꯨ ꯅꯠꯇ꯭ꯔꯒꯅ 'ꯅꯥꯄꯤ ꯅꯥꯁꯣꯟ'ꯅꯤ꯫ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ
Salang Laisang Them Yek Salaidi Iputhau Pakhangbaga Ipenthau Nonghainu Lili Leimaga Panaduna Phairen Thagi Kuntaruk Nipanba Yumsakaisa Numitki Yasanglakpa Matamda Pokki Nungseng Mapan Nambul Amasung Laisang Hidenda Laiki Masudi Sangbanaba Isingdi Takyeldagi Ladi Changbi Layai Natragana Thamna Itabane Laidi Laisang Haidi Haimanam Naiba Ngadi Sareng Sangna Langba Thangdi Kunthong Thang Singdi Nonglaisang Maidi Maithang Manga Laugani Nahaibadi Napi Singbini Asumna Yek Salaigi Maramda Matang asida loijare Aihakna ngasi Haijakriba mayam asida aran ahui kaya ama yaurabasu ngakpi haiba kangleisasingna ngakpinaba nolukjari Karigumba mayamna aigi video sibu nungaibirabadi like share soidana tawbiyu aduga aigi channel asibusu mayamna nuksibiduna subscribe tawbiyu